अहानबदा मरोइबा पाउसिंग पिजरे Delhi da hospitality and perfumery event da training fanglaba amasung training sing unaduna interaction tawkhre Government ki afafata nainabagidamag criminal case singa mari lenana pawmi singda faba yaroi haina Supreme Court high crave Security force singi search operation da bomb yauna masing yamlaba khuchuglai kasing fagat pangamkhre Iramdam gi thakta mahairoi singi wiring ibagi athoi hen sangdamnabagi thoram ama October gi tang kunda pangthoklagani Amadi nupi khunai bu singnaba amadi sanapot oina khanmagidamak Romario aina thengkraba koireng na luchingba UNLF na cherak pikhibane haina sengdorakle Kurumjari Mami TV ni sandok chaba Manipuri Prime Time News meeting tabirum na bisingbo taram na ukjari pau sandok na pijari State asigi naha singna mahaw laina hingnana bagidamak thabak suduna paisa taning bagi wakhalon sing phawrakpa sida nungaiba phongdok laduna State asigi New Delhi gi Hindu College da Hunar se Rozgar scheme na perfumery training fanglaba naha singda seat money oina lupali sing yankhai financial aid oina piragani haina Chief Minister N Birena phongdokre Wafam Masingasi Chief Minister N Birena Mahaki Secretariat Office da New Delhi ge Hindu College da Hunar se Rozgar scheme and perfumery training fanglaba naha singa interaction tawnaba matamda phongdokhibane Chief Minister na hai train tawraba naha singa sida makha taba financial assistance sing one family one livelihood scheme natraga startup ke khuthangda lawba yagani haike ngasi same secretary ta pangthokiba interaction program ase state ki tourism department amasung textile commerce amasung industry department singna sinbane Chief Minister na makha taraduna hai Manipur gi tongan city singda training piriba amade training tawriba naha singda one time support oina lupali sing yankhai pinaba thorang tawre amaromda state asige naha kharade government na lokhalakliba welfare scheme singi mathangda mapung fana khangdana leiriba sing asida khanghanduna masana masabu thajanaba afaba mayolomda purakna bakhona bachungane Mahangna makhatan hai relief camp sing thapna leiba khungang singda leiba naha singda akhanana mitleng thamduna government na paikhalakliba scheme sing mapung fana khanghanana ba lengang asina thorang kaya lokhale haike Thirabi mayam not only a quickie relief camp the labor katana tabata Manipur the lady but our praja punama both hill in the valley Makoishi government white color job to loina pangdamandina white color job pangdabishing the queen and Maduki Mogi the Mutania Hedana one family one livelihood all of the laws of state government other young like Timothy quickie assassin in auction Tizamawali apply to Bawali Honabawali Planning departments those 100 crore last 2 years applied to the Jacob Hangapokanda Talagatokwe. But Chuck Pili, but make you banking new haven't in the procedure will be lapses will be other banana. Other Moses and Carado, Madu main Madu, meaning day, Epigas free the funding. And again, Niki, Masai Bishnupur Girak and Meek and Sam, Kilogram with the lie. SS to bogi the latte. Kana no koi na ki do disado. Ki risi kari kino knowledge what pagi wene. Knowledge wala the ki wene. Knowledge se koi ai asigi kodong sa balo kai just a little appeal. General knowledge se koi ki youth chinde yam sathi no what kare. Uje koi ki school college ta me was hard sing naha sing che. Manipur de MLA machine ke alegi se kaya khange MP ke alegi se khanga. Rajya Sabha na karino Lok Sabha na karino district ke alegi. Community ke alai koi zati ke alai kari log mangi se si khang da 80-90% na ha ngai greba ekho gi san sim si da yamna proper knowledge am kha
इंडिया की पृथ्वी की और पर्टिकुलरली मणिपुर की रिकॉग्नाइज तब ट्राइब कुंथ्रा मोई लेसे मोई करी लोन गांगे से कोई नहा से क्या खंगे खंगदब नमने अंग सुकुम बगी गैप से लेते ना वैसा जाता कोई खरा जनरल नॉलेज खरा ये सीरियस होने नहीं खंगे ना खोना नहीं तो क्या इंटरव्यू बुम करी बुम से नहीं फेस तो बड़े की करो अगर नॉलेज ले लेते की दबने अब प्रेस ब्रीफिंग तो वो सी खंग दे कोई शु प्रेस ब्रीफिंग तो वो सी की है क्वेश्चन ना महंगा काना कुंगन दे दिया ಅದನ್ನ ಫಜನ ಸ್ಟಡಿ ತವರ ಮತ್ತೊಂದು ಪ್ಲೇಸ್ ಹಿಂಗೆ ತಗೋದು ಇದರ ಉನ್ನಮದ ಕೀದೆ ಅದನ್ನ ಕೀರಿದ ನಾಲೆಜ್ ಬಪ್ಪಗಿನಿ ಅದನ್ನ ನಾಲೆಜ್ ತಾಲಗ ಫಂಗ ಹಂಗಗ ನೈನರಗ ಫಮಿನರಗ ಲೈರಿಕ್ ಪಾರಗ ಖಂಬಾದ गवर्नमेंट की मथकता अफफत नैनबा पाउमी सिंह की मथकता क्रिमिनल केस लौखट यारोय हाइना पाउमी सिंह की दमक ओरबा लैंडमार्क जजमेंट अमा सुप्रीम कोर्ट न पीखरे सुप्रीम कोर्ट की जजमेंट असे जस्टिस ऋषिकेश रॉय अमसुंग जस्टिस SVN VT की डिवीजन बेंच अमना पीखिबने कोर्ट असिना अभिषेक उपाध्याय कोबा पाउमी अमना महाक की मथकता पुलिस न लौखलकलिबा FIR केस अमदगे महाक पु इंटरिम प्रोटेक्शन पिबिनबा फाइल तौरखिबा प्रेयर अमा लौखतुना खनरबा मतुंग सुप्रीम कोर्ट की डिवीजन बेंच असिना पीखिबने इंटरिम प्रोटेक्शन की दमक प्रेयर तौरखबा पाउमी अभिषेक उपाध्यायना महाक की सोशल मीडिया पोस्ट अमदा उत्तर प्रदेश एडमिनिस्ट्रेशन अपॉइंटमेंट सिंह पीदबा फुरुप कांगुप्ता यूफम ओरगा चथरे हाइबा वाफम फोंदोखिबा लेरे हाइरे वाफम मसे महाकना अगस्त थादा महाकी सोशल मीडिया प्लेटफॉर्म दा पोस्ट तौरबने मसेगी दमक पंकज कुमार को बमियोय अमना कंप्लेनेंट ओइदुना महाकी मथकता पुलिस रिपोर्ट तौरखिबने रिपोर्ट अदुदा पाउमी अभिषेक उपाध्यायना नेशनल इंटीग्रेशन की मायोक्ता वाफम सिंह फोंदोकले अमसुंग फुरुप कांगुप सिंह मरक्ता लाइनिंग की ओइबा वाखलोन सिंह सोखले हाइना लोइनाना डिफेमेशन तौबनतना हेड स्पीच ओरे हाइना चार्ज तौरखिबने पुलिस कंप्लेंट रिपोर्ट असे फाइल तौरपदगे पाउमी असिना महाकपो केस असिदगे इंटरिम प्रोटेक्शन पिबिनबा सुप्रीम कोर्ट प्रेयर तौरखिबने पाउमी अभिषेक उपाध्यायना महाक की मथकता फाइल तौरखिबा केस अदुबुशो स्क्वाश तौबियो हाइजरखिबा प्रेयर अदुदा कंप्लेनेंट ओरिबा पंकज कुमारना उत्तर प्रदेश के चीफ मिनिस्टर अदिन्यातपु लाइगी सायोनी हाइबा वाफम सिंह फोंदोरखि अमसुंग महाकना सोशल मीडिया पोस्ट तौरुबगिदमक किहन खंगनबगी थबक सिंह चथरखि हाइबा वाफमसु सुप्रीम कोर्ट फोंदोखे सुप्रीम कोर्ट की डिवीजन बेंच असिदा चौथरखिबा केस असिगे हियरिंग दा पाउमी अमना इरिबा वाफम सिंह असे गवर्नमेंट अफफत नैनाहनबने मखोय की मथकता क्रिमिनल केस लखतपा यारोय डेमोक्रेसी चटपलेबाक अमदा फ्रीडम ऑफ स्पीच एंड फ्रीडम ऑफ एक्सप्रेशन की मखादा इंडियन कॉन्स्टिट्यूशन के आर्टिकल 19 मापीगने इंडियन कॉन्स्टिट्यूशन के आर्टिकल 19 क्लोज 1 की मखादा मपुंग फाना ngakdong pire masida government criminal case panchinduna paumida khut thaba yaroi haike maduda court asina paumi abhishek upadhyaya interim bail pike case asida mari lainana UP government da chewal mari gi manungda makha taba pakhum piraknaba khangan khibaga loinana case asigi matung taba hearing November gi tang 5 da phangthoknaba matam lepkhe मसागी मयेक सेंगबा पुवारी लेजबा मणिपुर अमसुंग मणिपुरी सिंग असी नेशनल डिवाइसिव फोर्स सिंगना सेक्टोरियन फोर्सेस सिजनदुना नमथनबा अमदे थुगाइना पखनरी हाइना हिंदू कॉलेज की हिस्टोरियन डॉक्टर रतनलान फोंदोक्रे वाफम मसे महाकना केरोरी माल कॉलेज दिल्ली यूनिवर्सिटी दा दिल्ली मितई कोऑर्डिनेटिंग कमिटी DMCC ने सिंधुना बुक रिलीज कम ए पैनल डिस्कशन ऑन मणिपुर वे फॉरवर्ड हौदोकपगी थोरमदा फोंदोखिबने महाकना मखा तारदुना मेनलैंड इंडिया के मैगजीन अमसुंग लाइरिक सिंगदा नॉर्थ ईस्ट की मतंगदा यावद्रिबा से एजुकेशन सिस्टम असिदा स्ट्रक्चरल प्रॉब्लम सिंग लेबगिने मणिपुर कुंबा नॉर्थ ईस्ट की मनुंगदा अयिबा सिंगे थिंक टैंक ओरिबा मणिपुर स्टेट असिदगी फोंगलिबा लाइरिक सिंग हिंदू दा ट्रांसलेट तौदुना मेनलैंड इंडिया की मियोय सिंगदा पहनबा दरकार ओय मणिपुर दा थोलिबा इरांग असिगी मतंगदा महाकना पल्लदुना हाई इंडिया लेंगाकना पालबदे मणिपुर की इरांग असे नोंगमदा लोइसिनबा ngame adubo मणिपुर स्टेट असे था 15 हेलबा फावबा मई चाकपगुम लेरे इंडिया की मफम अतैददा मियाम की धर्म की लमदा केसता अपिगने कास्ता
lamda mafam gi matung ina khaidok pire adubo Manipur dadi ethnic line da khudong khaidok tuna lam sokna haliba ase laibak thibane Dr. Arambam Noni and Dr. Sapam Dilena iba larik sing asina Manipur bo ano bumayon amada puba ngamgani thajai haina mahakna phongdoke Dr. Seram Roses Convener DMCC na Manipur asi karamna thugaina basile haibagi matangda palladuna mahakna hai divisive amasung sectorial forces ani punduna Manipur thugaina basinba maramna Manipur gi rang ase loisinba ngamdana leiribani haike ayeba Dr. Noni Arambam na phongdokhibada ngasigi modern democratic world asida multicultural society gi principle leba Manipur gumba state asigi mayokta exclusive agenda singi campaign Manipur ni conflict as kanna ninda tauke Swami Sardanath College ke Dr. Swaras Mandal na phongdokhibada Manipur da matam sangna ethnic conflict thokliba ase nungai taba phongdokpaga loinena multi ethnic weba Manipur gumba state asida plural state ama oirakpa darkar oi multinational corporation singna regional power sing mari thamduna power politics tawbage chanabe ase asiga loinena global amasung regional power sing oiriba rich mineral resource singda interest lawduna lei haike DMCC women's wing gi spokesperson oribe Sangita Kesam haikibada Manipur gi punna himinabagi saktam amana amabu respect tongnaba ase chanabi singaktuna thamba darkar oi haike Thauramga mari lenena Dr. Arambam Noni na iba NRC Manipurna publish toba larik ethnicity and geopolitics ramification on Northeast India phongkhibaga loinena panel discussion makhatana chethake Thoram aduda Dr. Noni Arambam Dr. Suras Mandal Swami Swadanath College DU historian Dr. Ratalan Hindu College Dr. Seram Rogers convener DMCC amasung Sangita Kaisam spokesperson DMCC singsu saruk yakhe Manipur Police amasung Central Security Force singna state asida law and order sing ningthina ngaktuna thamnanaba pamdaba thodok sing thoktanaba ching amasung tampaki chingnaba mafam singda lepalaitana park sana combing operation sing chathare Manipur Police ki team amana Thawal district ki manung chanba chingkham singda thibuhumbagi thabak chathaba matamda magazine yauba SMG carbine ama SNBL ama magazine ga loinena .32 pistol ama insas LMG magazine ama 81mm mortar shell ama 36 HE hand grenade mari detonator ahom live ammunition nifumathoi green grenade marfu MK taramanga grenade ani tear smoke grenade taret tear smoke shell taramathoi stun shell ani 38mm rubber bullet manga Baofeng handset ama TYT radio set ama amasung equipment jacket ama fagat pangamkre hare state asida thokliba irang asigi yenglaga Security Force na National Highway animakta Poche puba masung passenger puba gari sing aswai engam yaudana lanthok lansin tongna bagidamak search operation area domination amade naka checking sing pangthoktuna lakpagi sarup ama oina National Highway 2 Imphal Dimapur lambi asida Poche puthok pusin tawba amade passenger puba gari chahumgani fumapan amade chahumgani fumapan aswai engam yaudana chathok sasin tawhankre hare National Highway asida naka checking point chamaga supna mapan hangdoktuna security force singna vulnerable oiba location sing yauna security convoy sing patrolling tohankre hare Humfudaret suba irengbam chawren mapok numit ningsing thorongga mari lenena Iram tamgi thakta mahiroi singi waring ibagi athoi ahen tanaba ama laglibo October thagi tang kungi ayuki pung 13 dege pung ama fawba kwa kaithel da leiba Ratan Kumar Memorial English School amasung Pitambara English School da pangthok jaragani haire Irengbam Chawel Memorial Trust na hanbo aina sinjariba waring iba changdamnaba sigi hiramna
responsibility of indigenous people to preserve of integrity of Manipur haibadi Manipur gi apan basaktam ngakpada yelhongmi singna lawgadaba thodang haiba sine Jangamnaba ase mahiroi singna English amasung Manipuri lon ani gi manungda apamba khanduna iba yagane Manipuri lon gi onadi maitai mek natroga Bengali mekta ibasu yagane Manipur gi apun basaktambu kaihandana ngaktuna thambang ngamgadaba Manipur ilaicha mamam ohenaba honabagi pandamda pangthokjaba Wareng ibagi athoi ehin tanaba category ani thokna khaidok jagane ahanbada class 8 dagi class 10 fawbagi ama ani shubadana class 11 dagi masigi mathakta leiba mahairoi singi ama mamangda rules and regulation number 1 da thamkiba wafam sing adugi mathakta university ama hekta dagi pass torakraba mahairoi sing jangdamna basida sarup yaba yagani haiba anoba rule sing so hapchinjare Form Fongpamna Kwa Kaithel Akham Lekai Dalaiba All United Clubs Organization Amuko Amasung Kwa Kaithel Thongnawjam Lekai Dalaiba Manipur Students Federation MSF ki office singni hare Ngarang October gi tang tarat Ngarang October gi tang taruk listing ani kun mari yaripok pechi chinglakta haingang mayai lekai degi khoinauzam Romario mafai ganda numaina kaptuna warakhiba adu aina thingkraba lal horop korengna luchingba UNLF ki task force ki team amana tawkhibane haina security publicity central committee M sakhena khurek piduna thadorok pachirol amana sengdorakle Cherol asina hai Romario na nupi khunaibo makhanba amade khunai gi chatnabigi wangmada sel amade sanga chawre haiduna nupi oibisingbo sanapot kum khanba amade hundok nimba matamda hundok pa yai haiduna chatharekhiba thabak sing aduna maram oiraga mahakpu cherak asi pibani haire Cherol asina makha taraduna ngasigi mayai kaba nisa amade drugna lamcha sajat kaitharak laba khunai asisu kananaba ngak senbagi koina chatuna thabak tawriba UNLF ke task force ki team amana Romario hariba miyoi asina hairoktage nupi macha ama chelabane haiduna masa sokpa loiraga Manipur khida leiba resort amada thamjilaga chen khre haibagi paw phangkhe paw se hek phangbaga wathok asige achum aran thidoknabagi dabak task force ke kangbuna mathangi numita Romario busu fagatuna makhoi animapu wahang pahang tawbada Romario haiba miyoi asina nupi asibu court marriage tawragani amade luhong lagani haibagi thajaba piduna longnam tawraga thengkhang kayarak resort amade gari manung ta fawba haktin na khre haibagi khangmangam khe October gi tang manga ge thodok asiso makhoi anina chelagadabani haiduna masa sokpa loiraba matung nupi ase mayumda thilage haibada yaraktabadage Manipur gi resort amada thamjinlamnaga Romario chenkhibani hare Jeralasina makhatana hai Romario gi matangda thijinbada amade wahang pahang chathaba matamda mahakna masana phongdok charakpa wafam sing matung ina nupi ahum amasu asumna longnam tawduna chelabani haina haktinaraga lawbidana imung manungna sel piraga mantikna duna walosine khibalai haiba khangbangam khe masige mathakta tha khragi mamangda Roslyn Kowi nupi amaga Romario ga makhoi anige wathok ase social media da viral oiduna khunai miyam gi kok yamna wai chilen khibasu laikre Romario gi imung manung sel paibagi mathakta mahakna phongdokpagi matung ina makhoigi imung manung michang sanga yamna leiba power paibani haiba miyoi singa nakna loinai maram asina Romario ase playboy ama oina khunai asigi nupi sing ase sexual object oina uba amade sanapot kum khanba amade imung manung nasu mahake chayok ngayokta maning makha tawhanduna lakpa sina mahakna khunai asida mahik ama oirakpane mahakna mamang thaktage chatharakliba maral sing ase yenglagade ahakpa charak piba yarabani adubu Romario masana masage asoiba ase khangjare asiguma lamchat naidaba thabak ase matungda amuk hana tawjararoi haibadage naha oiriba semdokpa yaribani khanduna arumba charak adu pikhidabani haina cherol asina phongdorakle Chairman S. Kamsona Luchingba
द जलाइरोंग यूनाइटेड फंड ZUF ना अक्टोबर की तांग मंगादा ZUF ना पीखिबा स्टेटमेंट अदुबो यानिंगदबा फोंदोक्लदुना ZUF ना तोरखिबा क्लेम सिंग युमफम याउदे जलाइरोंग मियामना अमतो ओइबा खोंजंग असिबो लान उहनबो होनबनी हाइना चेयरमैन एस कामसोना लुचिंगबा द जलाइरोंग यूनाइटेड फंड ZUF के मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी जी ngोइबाना थादोरप चिरोल अमना हाइरे चेरोल असिना हाई ZUF असे लिसिंगनी तरामाथोइदा जलाइरोंग सिंगे हक सिंग अमसुंग अपाम्ब सिंग ngakuna thamnabagi pandamda chairman S Kamsona luchingduna jalairong miyamda thamkiba commitment sing ngakuna thamnabagi damak semkhibane lob asigi manungda chayetnaba thokliba se right to chawangi hanagi chairman Jantri amasung mahaki loinabada yawba miyoi singna manaraga jalairong miyamge humang momalna tanjaba khuchu khulai amade nongmai maru sing lanai gi oiba sendongi damak lalhobo group amada yonthoklambadagine masina maram oiraga jalairong miyamge thajaba mangkhe duga hairiba faction asina jalairong miyamda unsinduna ot panaiba aina yadaba mongda sen khaiba tax khomgatba amade divisive tactics sing sizinaduna lagle Cherola asina makha taraduna hai jansui faction asina miyamge ayaba yauduna lawkhiba decision government of India amasung Manipur state government ka Cessation of Operation Lisingani Kuni Thoida, December ki tang kuntreta sign tong nakiba se miyambu mirai bani suicidal ni haire haipai and haipo ase Manipur Assam amasung Nagaland da khundariba jalairong singbo single administrative unit amada pusin bane aduga Jantri faction na Manipur ki territorial integrity bo ikai khumnaduna ngakani haina yathoke maram asina hairiba faction asina makhal makha kyage kanabasing maru aina rehabilitation center free ration supply allowance sing fangle masina makhoi gi aroiba khongsat oirabani aduga jalairong miyamna pamliba ase self determination ni haire Youth of Manipur ki maru oiba thomi sing phajin khibabu akanba mongda condemn tawi haina Youth of Manipur ki thomi singna phongdokiba pawgi mifam amada yomgi member singna phongdokhe thomi sing asina hai Youth of Manipur ki thabak thoramda mangjil thana chen chongiba Rambo Ally Sinthang amabo ahing nongyaida mayumda laktuna thomi mariga puna phajin khibabu Youth of Manipur na akanba mongda yaningde haire Makoi phakriba se maru aina social activist malem thongam na taliba demand sing lengak na thabak to onthorap trabadagi tongan ba CSO organization singda invite torokpagi saruk ama oina Youth of Manipur da su malem thongam phajin khibagi matangda mahaki apokpi mamana support tobinaba hairakpagidagi saruk yakibane malem thongam na taliba demand sing ado achumba khongthang oi khanbadagi Youth of Manipur na su support tokhibani loinana numit aduda saruk yakiba miyoi amata fadraga sinthangamba amadi akhanaba miyoi khara phagalaga karimar phagalibasi kari maram lebagino haina lengakna athubada sengdokpirao Kukina Manipur government ge mayokta separate administration demand tanba singda faba punba tawdraga maitai naha singna kuki singna taliba demand sigi mayokta khongjang changsin bada faba punba tawriba sige maram karino haina Youth of Manipur ge thomi singna hanglagle ngarang haitare ko ngarang sida kogi Youth of Manipur ge kogi amna kogi oyang na senjaba adu diramba kogi naw haitare kogi rambo sinthangam base kogi yumdagi haitare kogi Quran ba kogi lal kogi criminal ama fa bagi batogumna kogi yumda sumaina ahingongai dalaga yumdagi koi thumi mari ga lona phajin gi base koi Youth of Manipur side gi am condemn tawe aduga imung manung side gi am condemn tawe aduga thoki ba kogi pha bi ba maram si kogi kogi parliament koi transgender ichil na amna sumaina magi tonga magi demand mari khak haitare sarkar gi meyukta tan duba adu koi na ma se magi maram dagi kogi Manipur da leba CSO adagi organization me amda invite tawi plus akoi da su Youth of Manipur da su tamaina invite tawi dagi koi tamaina saru ya jagibni saru ya kan da tamaina CSO me amma koi gi saru ya rakta badagi magi malangi apokpi iman haitare koi gi icha se tamaina of sifaina phajin gre adagi da koi magi da mutta koi lepi ha badagi koi Youth of Manipur da lepsa gi bani aduga malangi khungjang du da yamna support rai magi apok mama phade me maram kai no aduga koi gi Youth of Manipur gi sadanga ma phade me maram kai no ha photo
ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯣꯛꯁꯤꯗ ꯑꯃꯇꯪ ꯊꯝꯖꯒꯦ ꯍꯟꯗꯣꯛꯈꯤꯕ ꯀꯨꯀꯤ 13ꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯗꯒꯤ ꯊꯋꯥꯏ ꯊꯋꯣꯡꯁꯥꯡ ꯌꯥꯎꯅ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯁꯦ 13ꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯖꯟꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯁꯤꯟꯊꯥꯡ ꯑꯃ ꯐꯥꯔꯤꯕꯁꯦ ꯑꯩꯈꯣꯏ ꯀꯟꯗꯤꯁꯟ ꯑꯃꯇ ꯌꯥꯎꯗꯕꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯔꯣꯞ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯄꯣꯛꯄ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ North Eastern Theatre Association Neta Hengangna Sinduna Tha Ama Chumna Chatharakpa Theatrical Music Workshop Loisinbagi Thoram Imphal East ke Khavam Chumrai Thongda Leiba Neta gi office ta pangthokre Thoram aduda Imphal East Jilla Parishad ki Chairman Pangambam December Singh Neta gi President Mutum Syamkeshwar Singh Konjengbam Dilip Singh Social Worker amade Laimayum Devendrajit Sharma Sangeet Bhushan Awardina Mathang Sitna Chief Guest President amade Guest of Honor Singh oina saruk yake Thoramga mari lenena wangang loisingna haikibada music ta boundary leite lon khangdragasu lam amagi music na aikhoi khudingmakta amato oina punsinba ngame mioi bana karigumba wakhal nungaitaba amade harauba nungaiba matamda isaiga loinena music ki mateng nauraga awaba pothari bane mioi bana hingbada isai asisu yaudaba yade furup kangluk khudingmakna magi karigumba thabak thoram ama pangthokpada isai asi ayambana yaunai lamdam asida thokliba hingsagi thodok yauna tangdu leitadana leiba ngamdriba she art and culture ge khuthangdagi ingtapa santi leiba amaga punna hingminabagi wakhalon sandokpada isaina achoba thodang lori haibaga loinana workshop aduda saruk yakibasingda certificate piduna pukning thogatke Manipur Public School Korengai Auditorium Hall ngase lisingani kunithoi kulumdoi lisingani kulumdoi kunmari ge class 9 10 amasung 12 ki stream da CBSE ne loba final exam da kwaidagi mark wangna fanglakpa mahiroi tarada cash prize certificate amade lengyan fi khudol tamke hariba mana mathum ase Gita Devi Okram Laba Mohen Mongsa Tabam Krishna Kumar amade school asige alumni group na panglakpane hariba program asida chief guest oikiba JK Bridi DIG VSM na haikibada ngasige mahiroi singna tungi nation asige yumbi oigadoribane maram asina mahil tambada punging changba mathau tai haiba wafum thamlake loinana school asige parents association ki president N Rupa Chandra na haikibada ngasige mahiroi sing asina iba paba amade syllabus loisinba khakta nate society sige tungi khanba discipline leiba amade wakhan thanba mahiroi oheninge haiba wafam sing thamke amade school asige principal RK Imochana haikibada ngasige program ase mathangi chahidadi hena chawna pangthokpa ngamnanaba mahiroi singe guardian sing mahiroi sing amadi oja singna cooperate pibiu haiba wafam sing thamke Kumbi Police Station ge manung chanba Kumbi Khuga Turel da asib hakchang ama ngasi numidang wairam chawrakna pung mari khara helakpa adwaida tawtharakre hare asib hakchang adu Khuga Turel ge Kumbi makha lekai gi mapada Kumbi Police ki team amade forensic science ki kambuso laktuna asib hakchang adu lakhatke Kumbi Police tagi fangba paw amada masa patha pumtharaba hakchang adu kok amade mamai gi saruk ka hena patha pumthabana masak khangba ngamdre asiba masa adu green machu gi hafen ama sele dark blue ge t-shirt ta angangbu machu na he superman gi logo ama yawe asiba hakchang adu chawrakna chahi 13 muki nupi macha oiramba yai hare asiba hakchang adu Kumbi Police ta rims ki mokta deposit tawduna thamkre matang Lamai esigi napat palidagi andro esigi itham moirang purel amade thobal dam taba lambe kilometer kun sangba lambe semjin khrep
lambi asida maru oina nung laingoi puduna chatliba Moirang rural area local truck drivers union na lambi paring aduda khundariba miyam ka khusamnana lambi aduda leiba pothole sing menba amade ka hena fataba mafam singda nung thaduna singning tausan bagi thabak aduga mari lenena union asigi secretary dewal te khalimbam na hai mafam asida nung laingoi chingduna hingnana bagi lambi ama oiriba union asigi members sina ngasi dagi chahi taramu ki mamang dagi chahi amada anirak lambi asi semduna lakpane madugi makha chatharappo oina ngasi so lambi asi phibam soksilakpa asi ki yengnada nung thaduna pothole amade laikhom thokpa mafam singling tawbagi thabak asi chathabane union asigi members singda masa gi lejaba truck sing JCB Proclaim na chingba puthokuna punna gari chani romna hauzik chathariba lambi asida sembagi thabak asida mateng pangkhe या लोकल ट्रक ड्राइवर यूनियन की सेक्रेटरी ओइना थोक पुजबनी कोई नापेट पलिदगिना कोई थमोरंग पेल ताबा मफौदाम रोड हाइरा खंगनरिबा लंबी असि कोई मसिदा नुंगलंगoi पुबत गाड़ी सिंग अतो अतोपा हिबी गाड़ी मैम चटपन मरम ओइरगा कोई लंबी सिंग असि याम तोइना फत्तबगी थबक से अखोइन ममांग ताम सिंगदगी थेंगनदन लाए अदुबु अखोइना यूनियन ना ड्राइवर यूनियन ना कोई एरिया सिदा खुंदामिनेरिबा प्रजा सिंगी mateng amadi koi MLA singi matenga loinana hogi ba sahi taramuk si sahi imda anirak ki chang adum semdan lai do ngasi makchu koi itham morang prel ta balambi napet palidagina koi mapok dam ta balambi si area sida tariba chingni tami khunja sing loina yauraga koi gi union na sinja langjaraga leijaba union gi makhada koi area se service torba gari koi local truck amadi haiba chaniang khai khara helap ngasi lambi semba sida yawi Thawbal haukada leiba Peace and Freedom Academy pafagi mahiroi singda lochinduna thamliba haithoi singthoiba sing puthokpagi thoram ga loinena ngasi kullak suba annual parents meet ki thoram pangthokre thoram aduda saruk yaraduna principal Salam Jotina phongdorakpada lamdam masigi tangdu leitada bapim asi lejarabasu tungi yumbrel orakadoriba mahiroi sing asibo afaba tinjang kaijang daba mioi amamam ohendaba yade haiba wakhalon aduga loinena ngasigi thoram ase pangthokpane Parents sing school gi management sing amade oja singi achetpa mari thamduna mahiroi singbu sembada thorang longminanaba mathok tai mahiroi singbu lari khakta tambi bagi mahutta makhoi gi haithoi singthoiba amade lochinduna leiriba talent sing khangdok minaba haiba sida tangai fadaba wakhallei maram asina mahiroi sing asina haijaba sing uthok hanbagi tanja adu lobani haike ngasigi thoram aduda mahiroi singna pamjaba amade haijaba talent sing miyamda uthokhe Mamang thagi kulhumdoidagi Bihar State ke Institute of Public Administration and Rural Development BEPAT Gaya da chatharakhiba Professional Development Capacity Building of SAZ Women asida Manipur gi relief camp sing da lairiba IDPS amade jingi manung hanjinbada lairiba district singi SAZ members singda piba numitara mangani ge training ge valedictory function ase Ambedkar Hall da loisinkhre ngasi loisinbagi valedictory function asida Justice Asamenon Retired Justice Gita Mittal Retired Manipur State Rural Livelihood Mission State Mission Director Nongthambam Bandana Devi IAS State Mission Manager Gurumayum Kabitana Daishta dignitary oina saruk yakhe Ningsing bayai September gi tang kulhumnoidagi numit 15 gi oiba training program asida MSRLM na ngaklok piriba SAZ member singda BPAT Gayana classroom ge theory class pibatanatana field visit practical da yumfam oiba mai paklaba SAZ member singna chalairiba Didi ki rasoi yenghanba SAZ member singna Jengum thaba amade mai pakna disposal paper plate na chingba saduna SAZ member singe semilon fagalakpagi khudam changdam kaya ama uhanduna takpi tambikhe theory practical field visit tanatana hakjang fana tingjang kaijang dana lainaba nungti numit khudinge ayuk sandhya wairamda PT yoga class singso mai pakna pangthokhe pangthokiba training asida Manipur state ki oina official mari yauraga punna SAZ member humfunipana saruk yakhe
नुमित खरनी की ममांगदा आर्मी चीफ जनरल उपेंद्र विवेदीना इंटरव्यू अमदा मणिपुर थोलिबा इरांग असिदा कुकी सिंगना ड्रोन बॉम्बिंग तौखिबा लेते हाइना फोंदोकिबा वाफमबु यानिंगतबा फोंदोकलदुना कैरक अपुनबा मैरा पाइबिना सिंदुना कैरक यवाबुंग मार्केट सेटा वाकन मिफम फमख्रे वाकन मिफम अदुदा आर्मी चीफ जनरल उपेंद्र विवेदीना स्टेट असिदा थोलिबा इरांगबु करिसु थवैदना लौबा यानिंगदे मणिपुर थोलिबा इरांग असिदा मैतै सिंगबु लान उहनबा यानिंगदे मैतै मुथनबा इंडिया के पॉलिसी खुदक लेपकदबने मणिपुर की असम राइफल सिंह खुदक लौथोकदबने इंडिया की प्रॉक्सी वार खुदक लेपकदबने डाउन चीफ जनरल उपेंद्र विवेदी इरांग असी लेंगांग अथुबा मतमदा लोइसिलो हाइना इबा प्लेट कार्ड सिंह पाइखे खुमन यूनाइटेड क्लब्स एंड मैरा पाइबी एसोसिएशन कुकमा मयांग इम्फाल अमदे डायरेक्टोरेट ऑफ हेल्थ सर्विसेस मणिपुर अनिना खुदसमनदुना मयांग इम्फाल की क्लब तरा तरुक अमदे मैरा लोक कुल हुमदोइना कोनबा जगह सिंगदा मियामना किनरिबा डेंगी लेना असे थेंगनबा अमदे प्रजा सिंगदा नादनबगिदमक फॉगिंग कापथोक्रे मसिदा लमदम मसिगी ऑनरेबल एमएलए कोंखाम रोविंद्र सिंह की मेलियंग मखादा फॉगिंग के प्रोग्राम असिबो माय पांगना पांगथोकपदा मतेंग पांगबिखे लोइनना मतेंग पांगबिरकप खुदिंगमकपो कुकमा मयांग इम्फालना थागतप फोंदोरकले अरोबदा मरोइबा पाउसिंग अमु हन्ना पिजरे Delhi da hospitality and perfumery event da training fangnaba amasung trainee sing unaduna interaction tawkhre government gi afafata nainanabagi damak criminal case singna mari leinaba paumi sing faba yaroi supreme court security forcing gi search operation da bom yauna masing yamlaba khuchukulai sing fagat pangamkre इरमदम की थाकता माहिरोई सिंगी वारेंग इबगी अथोय अहेन चांगदमनबगी थोरम अमा अक्टोबर की तांग कुंदा पांगथोकलगने अमदी नुपी खुनाइबु सिंगनबा अमदी सानापोट ओइना खनबगिदमक रोमारियो आइना थिंख्रबा कोरेंगना लुचिंगबा UNLF ला चेराक पिखिबने हाइना सेंगदोरकले ngasi gi oinadi mami tv ne sandok chaba manipuri prime time news matang sida lusinjare mayam pamukana khurumjare